March Tang Kuntraga Matoi Phaobagi Manung da Mapham Matam ama Hektada Churachandpur Changnaba Thourang Loire HAINA MALEM THONGAM na PHONGDORAKLI Manipur hojik tholiba crisis asik matangda aroiba waroisin ama puraktuna mahausagum aikoi pomnamak nungsi chanana hingminasi haiba wakhalon puraduna hokiba March taragani thoida Bishnupur district ki lamangdong kaitheldagi khongsanba hokiba peace cyclist social activist MALEM THONGAM gi peace solo ride numit marini chanbada Chandel district ki Jafau Bazar da Manipur lengang na athing bapirakpadagi chenge mafam singda peace awareness chathaba yadana laikraba matungda March Taraga Manipur ki Chief Minister da point ani yauba memorandum ama pishinduna numit tara mangani ki matam thakrabasu numit mapan chalakpada Phaobada government naki maikai matek chaba paukum lakpagi mami uraktaba asina maram oiduna March Kuntraga Matoi Phaobagi Manungda Mapham Matam ama Hektada Churachandpur district ki manungda lansinduna peace awareness Changnaba Thourang Loire HAINA MALEM THONGAM na Manipur lengakta khanghalakli Wafam asi thawai mirel gi mihut singna mahapu akhanana unaba lakpagi khongchat amaga mari leinana haukiba numita phongdorakpani mahakna makhata na hai state government na hojik April amadagi census pangthokani haina Thourang ama tawrakliba asi maram chade karigumna pangthokpitaba yadaba matang oirigana Mapham amaga changthok changsing yaraba matung IDP sing masa gi mayumda hanjinaraba amasung NRC pangthoklaba matungda census asi pangthokpana lengaki achuma khongthang oigani hairakli lengaki firep asi athubada cabinet meeting ama pangthoklaba matungda Manipur miyangki interest postpone tahobana lengaki su aphaba khongthang oigani haiba wafam su thamlakli adu moinamak mahake Churachandpur changbagi wafam di ahongba leitri hairi State asida hojik leiriba cherak sahing naiba crisis asigi aroiba waroi silaba purakpa ngamdana leiringai cherak asida aihakna Manipurda mahausadagi leiminaraklaba kanglup khudingmak mahausadagna nungsi chanana himinasi haibagi wakhalolda state asigi district tara tarukmak phauduna chatkadaba aihakki peace awareness khongchat ama Chandelda mapung phadana loisin khaba matung makhatana chatpa ngamdana leiringai gi cherak asida aihakna Churachandpurda chachage makhatana gi peace awareness ase pangthokjage haiba matamda su state government ki maikaidagi athingba piduna aihakki santigi khongchat asi mapung phahandana leiringai cherak asida haiba tare akogi April gi date 1 dagi state asida akoi census tawgani haina state government na akoi yamna charangna ba situation amada leiringai da sigumba fireba ma lawrakpa asimakti yamna punamakti oina laibakti bani aihakki wakhalol da lejabadi census asi hojik makki oina pangthokpada yamna khudong chadaba adugumba situation amada leiba maramna aihakki maikaidagi su census asi tawhanjaningde maram asina yaragadi state government ki maikaidagi athuba cabinet ni phamama pangthokpi harakanda date 1 dagi pangthokani haiduna tawriba akogi mikok thibagi thabak asi matam khara yeithokpiyo haibase aihakki maikaidagi haijari loina masina nakalamada thamkre harakanda akoi mafam amaga changnaba yadana leiringai cherak asida aduga mitop miyan chasing akoi kanano haibado khandoktana leiringai talaga asida akoi census tawrakpa haibasi akoi state asida pune hingminariba yellow puruk khudingmaki punamaki mafamda singna boina thokani maram asina aihangna hujik changsan jarakliba aikoigi cycling for Manipur peace ki khongchat asida su Manipur lengangna mapung phana sogatpire harakanda koi hana dagi changthok changsan yana tadana leiriba mafam sing asida amukhana changthok changsan yana balambi ma sinbiraba matung IDP sing mayumda hanjal halaba matung aduga NRC mapung phana tawaba matungda census asi pangthokpana chunggani haiba wafam asi thamjabaga loinana aihana state lengakta numit taraga mangani gi matam ama thajaki badu ngasi numit mapani suraba hauba lengaki maikai chapchaba response ama phau laktaba asina maram oi harakanda akoigi date 31 Phaobagi manungda aihakki Churachandpur changbagi firem asi chapchana leijare hairiba khongsan asi Mapham Matam ama Hektada imasingi aduga tonga ba Manipurda khundaminari ba yelong phuru khudimaki mateng laujare harakanda aihak Churachandpur changnaba chapchaba firem leijare masigi makhata ba tholakadaba afa phatar pumna ba ngasigi lenga nasina Mapham Matam chana makogi pangthokadaba thabak thabam sing pangthoktana laikiba aduna masigi makhata ba tholakadaba afa phatar pumna ma lengang na masigi responsibility sing lawgadabani loina na karigumba hairiba date 1 da pangthokani haiduna lengang na Thourang liba census ki potna se karigumba nampu hapuda tawrakpa taragadi aihaka wakhalon manaba aduga santi bu pamjaba miyam pumna hawrakpa ihauduna lengaki mayokta chatharakpa thabak thoram sing aduna aroiba oirakpa su yai haiba wafam ase hakimage